ꯊꯥꯗꯣꯏꯁꯨ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯇꯣꯝꯕꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ. ꯇꯣꯝꯕ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯍꯔꯥꯎꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯡꯂꯦꯟ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯅ ꯉꯍꯥꯟꯗꯒꯤ ꯈꯜꯂꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ ꯍꯥꯏꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯊꯣꯏꯕꯁꯨ ꯉꯁꯥꯏ ꯂꯥꯡꯂꯦꯟꯅ ꯇꯧꯈ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ. ꯍꯧꯖꯤꯛ ꯇꯣꯝꯕ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯥꯗꯣꯏꯒꯤ ꯃꯄꯥꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤꯗ ꯂꯩꯕꯗꯨ ꯎꯕꯗ ꯀꯩꯅꯣ ꯇꯧꯏꯁꯤ ꯏꯕꯨꯡ ꯄꯥꯕꯨꯡꯁꯤꯕꯨ ꯁꯥꯎꯗꯅ ꯑꯣꯏꯅ ꯂꯩꯈ꯭ꯔꯦꯃꯤ. ꯀꯩꯝꯇ ꯋꯥ ꯑꯝꯇ ꯍꯥꯏꯗꯕꯤꯗ. ꯏꯕꯨꯡꯉꯣ ꯉꯥꯛꯇꯪ ꯐꯝꯃꯨꯀꯣ, ꯆꯥ ꯅꯨꯡꯒ ꯄꯨꯊꯣꯔꯛꯀꯦ. ꯍꯣꯏ ꯃꯦꯗꯥꯝ. ꯍꯩꯃꯥ, ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯀꯧꯔꯣ, ꯃꯦꯗꯥꯝ ꯀꯧꯗ꯭ꯔꯁꯨ ꯌꯥꯔꯦ. ꯐꯝꯃꯝꯃꯨ ꯐꯝꯃꯝꯃꯨ. ꯑꯩꯕꯨ ꯊꯣꯛꯑꯒ ꯂꯨꯝꯃꯒ ꯇꯥꯔꯨꯁꯤꯔ ꯈꯪꯗꯦ ꯀꯩ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣꯗꯣ. ꯊꯣꯛꯔꯣꯏꯒꯦꯗ ꯑꯩꯈꯣꯏ ꯏꯃꯥ ꯌꯥꯎꯔꯤꯁꯤꯕꯨ ꯑꯗꯨꯝ ꯏꯃꯥꯅ ꯐꯅꯕ ꯂꯣꯏꯅ ꯍꯥꯏꯅꯔꯝꯃꯅꯤ. ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏ ꯃꯍꯥꯡꯗ ꯏꯀꯥꯏ ꯑꯃ ꯎꯊꯣꯛꯈ꯭ꯔꯗꯤ. ꯊꯥꯗꯣꯏꯒꯤ ꯃꯄꯥꯗꯤ ꯇꯣꯝꯕꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯑꯁꯨꯝ ꯂꯩꯔꯝꯃꯤ. ꯃꯤꯅꯝꯃ ꯋꯥ ꯉꯥꯡꯒꯅꯨ. ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯔꯤꯕ꯭ꯔꯥ, ꯏꯆꯤꯟ ꯏꯅꯥꯎꯅ ꯀꯌꯥꯅꯣ, ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ. ꯁꯔꯥꯏ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯑꯝꯇ ꯉꯥꯡꯖꯗꯦ. ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯝꯇ ꯂꯩꯇ꯭ꯔꯦ. ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯤꯗꯨꯅꯤ. ꯑꯩꯒꯤ ꯏꯈꯨꯔꯥ ꯑꯃꯒ ꯑꯩꯒ ꯂꯩꯕꯅꯦ ꯁꯥ. 이번 화사 부터에 가던 구이토크래 분을 담이나라시 할마 끓이놈이 웅들을 내미시고 또맨또맨나 와암탕 낭나답이다 뭐 바봉 시사시다 탐하겠고 이번 당에서 시다 탐하겠고 호이마 샤브 끓인 장 자랄게 ꯑꯩꯈꯣꯏꯒꯤꯗꯨꯕꯨ ꯏꯃꯥ ꯉꯁꯤꯗꯤ ꯉꯥ ꯆꯥꯔꯦ. 아너 이번 오기부 이마 바봉 수나 레리부 너트로 시나오나 깨야노 이마 ꯑꯩ ꯄꯣꯛꯄꯤꯕ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯑꯩ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ. ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯏꯈꯨꯔꯥꯁꯤꯅ ꯑꯗꯨꯝ ꯂꯩꯔꯝꯃꯦ. ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯇꯣꯝꯇꯅꯤ. 그리기는 샤라 와칸 ka 손타리 두부 이마 콜 레리시디 콜 맘 레리시디 그러보기노 ꯑꯩ ꯊꯕꯛ ꯈꯔ ꯂꯩ. ꯃꯔꯨꯞ ꯇꯣꯃꯥꯜꯗꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯒꯗꯕ ꯈꯔ ꯂꯩꯕꯅꯤ. ꯑꯩ ꯆꯠꯂꯦ. 그리노 이모 바보 자 농가도 가당 탁민다더나 이모 시고 어리와 따이 그러 사나더나 떡도두부 마법사 또이 또이 두부 ꯅꯪ ꯑꯗꯨꯝ ꯍꯥꯏꯅꯔꯣ. ꯑꯩ ꯆꯠꯂꯦ. 이모 계속 간다는거 너 사세 좀 오피스에서 더 들어서 마나 ꯍꯣꯏ ꯏꯃꯥ ꯀꯩꯁꯨ ꯈꯟꯖꯗꯦꯗ. 와이마 사기네 계속 간다버네 마북대디 좀 동동 하이독버네 아토 이봉어 나 거기 이마 바봉 레이트라 하는 와칸 손타바 까임다 칸가놓고 이마 거기 매암 레이시니 아도 낭네 너미나 바밤 이행라가 낭나 쿠라하도 이거 용신다네 농부터 타러 고 ꯍꯣꯏ ꯏꯃꯥ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯥꯒꯠꯆꯔꯤꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯄꯨꯟꯅ ꯇꯥꯔꯦ. ꯄꯥꯎꯁꯤꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯈꯪꯉꯒ ꯀꯔꯤꯅꯣ ꯑꯣꯏꯗꯣꯏꯁꯤꯕꯨ. ꯑꯁꯨꯛ ꯀꯨꯏꯅ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯑꯒ ꯃꯥꯅ ꯑꯍꯦꯟꯕ ꯄꯥꯝꯗꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤꯕ. ꯃꯥ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯃꯥ. ngasidiya ꯄꯣꯠꯀ ꯁꯤꯠꯇꯕꯅꯦ ꯌꯨꯝꯗ ꯑꯣꯏꯅ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯏꯆꯥ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇꯒ ꯆꯠꯂꯨꯏꯁꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯒ ꯈꯪꯍꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯁꯥꯎꯒꯗꯧꯔꯤꯕꯅꯤ. ꯍꯩꯃꯥ, ꯀꯔꯤꯅꯣ ꯏꯆꯥꯅ ꯑꯃꯨꯛ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨꯅ? ꯀꯩꯗꯧꯕ ꯌꯥꯎꯔꯛꯄꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯨ? ꯀꯩꯅꯣ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯏꯁꯤꯕꯣ ꯀꯩꯗꯧꯔꯒꯦ? ꯉꯥꯏꯈꯣꯅꯦ, ꯏꯄꯥ ꯉꯟꯅ ꯍꯜꯂꯛꯄꯒ ꯂꯥꯏꯔꯤ. ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯀꯞꯇꯨꯅ ꯃꯪꯉ ꯂꯩꯔꯝꯃꯤꯕꯗꯨꯕꯨ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯄꯥꯕꯨꯡ ꯉꯁꯤꯁꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯄ. ꯄꯥꯕꯨꯡꯅ ꯀꯞꯄ ꯃꯥꯟꯕꯩꯅꯦ ꯑꯩ ꯀꯣꯛ ꯆꯤꯛꯃꯟꯗꯅꯅꯦ. ꯄꯨꯡꯁꯨ ꯌꯥꯝ ꯊꯦꯡꯕ ꯅꯠꯇ꯭ꯔꯤ. ꯏꯄꯥ ꯒꯥꯔꯤ ꯑꯃ ꯐꯥꯔꯛꯀꯦ. ꯍꯣꯁꯄꯤꯇꯥꯜ ꯐꯥꯎ ꯉꯥꯛ ꯆꯠꯂꯨꯁꯤꯗꯅ. ꯄꯥꯕꯨꯡ ꯌꯥꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯗꯨꯝ ꯐꯖꯈꯤꯅꯤ ꯃꯔꯥꯏꯅ. ꯑꯗꯣ ꯄꯥꯕꯨꯡ ꯉꯟꯅ ꯍꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯄꯥ ꯉꯥꯛꯇꯪ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯛꯈꯤꯒꯦ, ꯂꯩꯔꯝꯃꯣꯀꯣ. ꯆꯠꯂꯨꯁꯤ. ꯏꯄꯥ ꯉꯁꯤ ꯄꯣꯠꯁꯨ ꯌꯥꯝ ꯁꯤꯠꯇ꯭ꯔꯦ ꯍꯥꯏꯗꯅ ꯉꯟꯅ ꯍꯦꯛꯇ ꯆꯪꯂꯛꯂꯕꯅꯤ. ꯏꯄꯥ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒꯦꯀꯣ. ꯌꯥꯅꯤ ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯩ ꯐꯖꯈ꯭ꯔꯅꯤꯕ ꯃꯔꯥꯏꯅ. ꯑꯊꯣꯏꯕꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯇꯣꯝꯕꯅ ꯃꯈꯣꯏꯗ ꯂꯥꯛꯇꯨꯅ ꯃꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯇꯣꯝꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯡꯂꯦꯟꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ. ꯅꯪ ꯊꯃꯣꯏ ꯌꯥꯝ ꯀꯟꯃꯜꯂꯤ. ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ. ꯑꯩꯈꯣꯏꯅꯤꯅ ꯁꯥꯒꯠꯆꯈꯤꯕ ꯃꯪꯂꯥꯟ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏꯔꯒ ꯑꯩꯗꯤ ꯅꯪꯕꯨ ꯉꯁꯤꯐꯥꯎ ꯅꯨꯡꯁꯤꯔꯤ, ꯀꯥꯎꯕ ꯉꯝꯗꯦ. ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯉꯁꯤꯅ ꯂꯣꯏꯅꯔꯦ ꯀꯥꯏꯗꯅ. ꯑꯩꯅ ꯅꯐꯝꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯑꯩꯅ ꯇꯧꯕ ꯌꯥꯎꯈ꯭ꯔꯒꯦ? ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕꯁꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯛꯇꯕꯅꯤ. ꯑꯗꯣ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ? ꯑꯃꯔꯣꯝꯗ ꯇꯣꯝꯕꯅ ꯍꯔꯥꯎꯔꯒꯁꯨ ꯂꯥꯡꯂꯦꯟꯕꯨꯗꯤ ꯃꯥꯅ ꯅꯨꯡꯁꯤꯕꯅꯤꯅ ꯑꯗꯨꯝ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯆꯅ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯀꯩꯅꯣ ꯁꯥꯔ, ꯊꯣꯔꯦ ꯍꯥꯏꯔꯝꯃꯒ ꯁꯥꯔ ꯑꯣꯏꯅ ꯉꯥꯏ ꯂꯩꯔꯦ ꯇꯧꯔꯤꯁꯦ. ꯏꯁ ꯌꯥꯝꯅꯤ ꯊꯧꯕ ꯍꯥꯏꯁꯦ. ꯂꯣꯏꯔꯦ ꯊꯣꯛꯂꯛꯑꯦ. ꯑꯩꯈꯣꯏ ꯁꯥꯒꯤ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕꯤꯗꯣ. ꯂꯣꯏꯔꯦꯕ. ꯏꯁ ꯅꯪꯁꯨ ꯁꯣꯔ ꯁꯨꯡꯍꯣꯟ ꯍꯣꯟꯗꯦꯍꯦ. ꯁꯣꯔꯒ ꯍꯣꯟꯗꯦ ꯅꯪꯁꯤꯗꯤꯕ. ꯉꯥꯛꯇꯪꯒ
ꯑꯩꯅ ꯉꯥꯏꯕꯗꯗꯤ ꯀꯩꯁꯨ ꯍꯥꯏꯕꯤꯔꯝꯃꯣꯏ ꯅꯪ ꯇꯧꯔꯤꯕ ꯂꯥꯎ ꯂꯥꯎ ꯆꯠꯂꯁꯤ ꯑꯗꯣ ꯁꯥ ꯂꯥꯡꯂꯦꯟꯅ ꯊꯕꯛ ꯂꯥꯛꯈꯤꯗ꯭ꯔꯤꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯐꯥꯔꯦ ꯑꯗꯣ ꯆꯠꯂꯒ ꯑꯝꯇꯪ ꯍꯪꯕꯤꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯑꯗꯨꯕꯨ मागी फनबा मागी निंगबा थुंगनबा हाइदना सिल्लुरिबा थबा असिना मागी हेना नुंगाइतनबगी मचा अमा ओइबसिदा आइसु अमरोमदा इकाइदना चटकेदि खल्लगा वखलसिदा अदुम ngमदना लेरमिने फरे ngasi लाकप्र येंगसे अदुगा लाक्ता लामद्रगदि होरेन अखोइनि हलकपैदो अदुदा ngak चंगोरसे आइसु नुंगाइता सा मागी मोंग तौदो डाइरेक्ट आई मिटमंगना उहोबनिना अदु लामद्रगदि होरेन चंगबिरुसिको सा होय होय मा लामद्रगदि होरेन हनबदा चंगसे आई यामना साउनिंगी इमानबा मरु मपांगसिंगी ममांगदा यामना इकाइगदौरी माइसे थंफम लैरोइदौरिबनी थौबा तोंबदो लाकप्रना नंग चलगा अमति येंगोसु चलो पनिसा अदो लाकलंगमनी हाबदि थाजदे अदो अमति येंगोखिगे सुकनोंग नेंग नुसिबा ngamde masigi tom bai banu faase हानादगी हौना मोइगी वारि सिंसे खंगदंगैदा हौना आई मासे नुसिबा ngamद्रमनि मियंग नायंगना सुमद्रिबा वंगांग संगांगना फजद्रिबा हानादगी नुसिददना लेरिङैसिदा कोइ चेगा मु खंगदना मु लेरमे लाक्तब्रा लाक्तेदा सा नुमित खरनि मसा नुंगाइते हाइदुना थबक लाक्लुद्रबगी तुंगदा थादोय वखल नुंगाइना हराउना ऑफिस तमना लाक्लमी तोमसु नाकल अमरोमदा ऑफिस चत्तबा कुइबा अदुना nganglakadra चैरकदरा हाइबगी वखल अमदा यामना पाखतना ऑफिस तमना हातु हातु लाक्लमी मांगदा लेपलिबा हलसी थादोयबु हेक पोक्सबा मपानी मतम कुइना महाकना मचानुपीबु उनिंगदुना लेरंबा अदु उजबा फंगबदा हराउना येंगदुना लेरमी कईनो जी थादोय नत्रो चंखरीदुबो मानिने गाय थौजनगिबदो अदसिदा लेपिबा हलसिना सामुनि येंगिसिना करिनो ना सुनते थादोय फजबसे उबदा कलक्तने येंगि ओइरंगमनिदा अन थागसिदाबा चंगगे हाइजो लाक्रेना खलमनि थेंसु थेंग्रे ngसिदि थादोयगी वखलदा ऑफिस अमुक हन्ना चटनिंगबगी वखल फावरमदे वखल नुंगाइतबा अदुना हेनमनबदगी दुम कप्तुना लेरमी अदो सार मोइदा चलिसे लालेन खुकी युमसे सार हाना खंबिब्रो मागी युम काति खंदिने अदो अखोइ ताव रेस्टोरेंट फंबदो अदुदा हंगसे अदुगा मागा पन्ना चमिनारोसे होइसा अदुना फरे ए इता उदबा कुइरे है हंदकदि सुंलाक लाखिद्रे कैदौर जानो ना खलमिने चंगो लाओ इता होइ ताव हंदकसे थबक खितंग चिनबसिदा आई लाको फरक तादना लाखिद्रे अदो इतावगा वामदा तानागेना लाइने करी लेरगे इताव अदुम तानासे हायो अदो इताव ngaiko वारीदो कोना तानासे फम इताव कोइ कैनो खर चाबा याबा खर चाको यारे से इताव कैम चानिंगद्रे वारी से अदुम हायरगे लांगलेंदो हंदक नुमि हुमनि मुसुरे ऑफिस लाखिदबा अदो मागी पाव कैम तादब्राबा नंगबो करी पाव नो इताव मासु सुंथोक थोलखिद्रे अदुम आइनासु हंगिद्रे थेंगनद्राबनिना करी पाव लेगे इताव कैदौबो यावरगे हाइसिबो ताव मागी फनबने हाइदना अखोइना सिल्लोरिबा म्यामसे मागी नुवाइतनबा हेना मंगोंदा मैचाक पिनबा ओइना थोनखरे ता हंदकी मतंगसे याम नुवाइते कइनो इताव कैदौबो यावरगे मे अदुना सुंगाइ हाइदे माना थबक लाक्तिना करिगिनो वखल याम नुवाइते इताव कोइसेगा तोमबगा नुसिना लेमे अखोइ अनि लुहोंबगी वाका हाइनादना तौरे अदो लांगलेन खंखरे हाइदे यादमनिना आइना हाइरोरे अदो हाइरुबगी हेक नुमितुदगी थबक लाखिद्रे नुमि हुमनि मुसुरे अदो इताव ngakta mo yumda changminarusin haigena tawbani ta ए अस ता नुंगाइ खिद्रेदा होय चंगुसे खाबगा मखोय हुम चंगक्तुना लांगलेनबु यामना कन्ना कौरमनी असुम असुम कौबदा ताखलक्तबदगी हंजन हंजन कौरमनी कनाना मपाना कौबगुम तौरिसिबो थोगमते येंगलोखिगे दा खाबा इमुंग दोइना फमोरसे लांगले नंग वखल याम थेनमले कइगिनो नंग थबक लाक्त्रिदुबो साइ हक्सांगसे नुंगाइतबा अदुना हयेंदैदि लाकेना खलमिनी अदो नंगबु फोन नंबर खंगदबसु नते नसा नुंगाइद्रदे दुम हायरकपा याद्रो आइदि नंगी नंबर दि खंगदबनिना हंगदौसु हंगक्त्रे नंगनदे अखोइ ऑफिस की नंबर खंगिनी अदुम तौरगा हायरकपा याद्रबा अदुने येंगो नंग फोन तौरगा को हाइखिगे हाइदे सोमदे इतावदि पाखतना ngarang sunghansu laktrena hangunena laisi yengo nang suba karino khangde da langle sa adumadi ai ba oikidre kandi khanjar mani phone tawra haisirana aduda adum aksang sin nungai tabasida haikidraba ado ai chalo laki ngatang phambiramo langle ai loina khange nang na sa nungai nungai te habai khange hayeng dagi nang thabak lakadabani thabak lakte dai warong ni ko hoisa
ꯑꯗꯨ ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯣ ꯑꯩ ꯆꯥꯗꯣ ꯀꯨꯏꯔꯣꯏ ꯁꯠ ꯂꯥꯎꯅ ꯂꯣꯜꯂꯛꯀꯦ ꯑꯣ ꯆꯥꯗꯣ ꯂꯣꯜꯂꯨꯔꯅꯨ ꯍꯌꯦꯡꯗꯒꯤ ꯑꯣꯐꯤꯁ ꯂꯥꯛꯀꯗꯕꯅꯤꯀꯣ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯌꯦꯡꯉꯨ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯀꯩꯅꯣ ꯏꯇꯥꯎ ꯂꯥꯡꯂꯦꯟ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏ ꯀꯨꯏꯗꯧꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯊꯛꯑꯒ ꯆꯠꯂꯁꯦ ꯂꯥꯡꯂꯦ ꯀꯨꯏꯅꯗꯤ ꯂꯩꯔꯅꯨ ꯊꯨꯅꯕ ꯍꯣꯠꯅꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯂꯣꯜꯂꯨꯔꯣ ngarang yengkhibagum ngasisu thadoigi mapana thadoibu munni yengduna lejarami masi hanse ngasi su leramine kaino mana thadoi lakbo khudingi mana sida lumulum yengisibo pai sangsala gam thanguge kaino mana usi thoidana yengbo oramadine ai lemna tharo sangsala gam thanguge kaino har ai yeng yawna yengmane nangna nungtigi thadoi lakbo khudingi lumulum ni yengse kai nang khalise kaino ha sasairo nang khalise kaino ba kaino ibungo nang ngang libadubu nupi macha se ai gi chani ai hek pokcha bai chani cha se nungsiduna yengam libani kari ba thadoi ji nangina cha nupi ne ba kaino han na ngau ba nang ngang kaino nupi se ai nupi ni ai luhong ga da matam ne na lera bani ka tu kan tawno chalo ning de ngasi ngasi oi re matung nau nang amu hara makata nang nang na tawri mong si tawra ba nang ai phate ai no chalo chalo yare nang sakti nang de kari no ibu nang ngang liba du bu nupi macha se ai isa nupi ni ai ni hek poksa ba matam kuina ai yum da leirudre tholak paga ma bu uning duna aina thirak liba se kuira bani adu mi na taklak tana mafam asida thawak tawduna leibani haiba du da aina laklaga ma bu loni yengjari bani kaino han nang ngang se karam na ma bu nangi na sa nupi oi doino nang ne sumai ne sum taram madagi shawni ngak tana ne ku tharakani chalo chalo ngang le di nang map ngang ka doi ibungo chumi nang nang kan mangamani na ai bu nang na phuki be ai adu bu aina hairi ba ngang liba sing asidi aseng mangak tani thadoi se aina hek poksa ba isa nupi ni nang na yam na thajadraga ne mangon hek thango yare han ai honda ne amuk khairanu karai dro ma khairu ro ko ai sum ta ba ne yam ware sa se ai nusi matam kuina ma ga unaning duna leibani adubu ai gi marup khara ga thabak khara susi haiduna pullu baduna fattaba mi ngak to oiramdana fattaba thabak tawrubada pha bada ai su loina chenadana matam sang na jenda leirure tholak pagani aina sa si khongol lirak libase phare han nangna hairi singse yamna chumna su haiba male matau karamna thadoi sinagi na chanupi oirino habado eon khangalo mamangi haukraba wari sing adu tomada amata jithadana thadoigi mapana lirami makhoi yamna wai sel thum yamna paide yamna toina khanarami imungi leita lairagi thabak inkhang suba toina mahak yumda leite chatlami haina sulirami khanghaudana hojik leiriba nupa asida mahakki nupi thadoigi na mama asi sien khibani haina tombada lirami aduda tombana amo hanglami matam asukuibasi kadaida leirubano haina hangbada thadoigi mapana mahaka thabak suba chapminariba mising aduna phataba thabak tawrakpadagi pulisna phabadagi makhoi punna jenda matam kuina leirure tholakpa kuidri haina su tombagi mafamda wakhal nungaitana lirami fai fai han nang ngang singse yam sumna ngangi adubu ai thadoi da hangkini kaigumba wafam asina sumnamlabadi fai aduga karigumba nangna utpat ngangsen bo oiramadi nang afaba oiroi mafam sida ne hayeng thengnasi ai thabak thenge sange han ai gi wakhal se amna nungaite pongning nusi sa siga unaduna wari saba phangdrabani mapung mari phadana kya da nusi khrab adubu wakhal se kharadi haraure ibungo sina soidana hangluragani chanupida ai ga soidana unaningi haidana hairaklani ai hayeng su mafam asida laktaba yade ai chatlage ai ni la aroidana khalure kyam kuira khilakpa tadoi nanga sanagadaba aru wari ma lere lao nga ta tholo si sanaba nuai trenga tang thosi kari wari no mi na yamna pakhat na ka haidubo hoi thola age kaina nang na yam pakhat na ka haidubo koi pamong kai ka hai pu yarbo hai de kemta ado hojusik leiba noi pamong se nang bhe pokpo na tabra kaino mani kaino kana na te hairak pra yarbo thado engon oi da banga no aseng phayo nang bhe pokpo pamong laba kaino mi mani mi ai bhe pokpo pamong ni kana na kai hai no ba phai kang ani heng han do ma ai lem na tharo kaino mi han ga pali dubo kai do yaw gi mi nang ek thabak lak khuding gi ne ahal lama leini adu lum lum yeng ba ngasi di mana yeng se kari khali no na ina phara ga ne kaino na hang mani adu da nang se magi macha ni kana hayak pa adu mana oi da ba ngang dana thajadra ga nangon da hangu ka haire adu gi ni phai ma ai heng lem na tharo kaino hai sibo an do jigli hori bro
ꯆꯠꯂꯝꯃꯅꯤ ꯉꯁꯥꯏꯅ ꯑꯩꯅ ꯆꯪꯉꯛꯄꯩꯗꯣ ꯑꯗꯨꯗ ꯊꯦꯡꯅꯕꯅꯤ ꯑꯗꯨꯗ ꯍꯥꯏꯅꯕꯅꯤ ꯍꯌꯦꯡ ꯊꯦꯡꯅꯁꯦꯅ ꯑꯩꯅ ꯍꯥꯏꯔꯝꯕꯅꯤ ꯃꯥ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯍꯌꯦꯡꯗꯤ ꯑꯩꯅ ꯈꯔꯗꯤ ꯇꯧꯔꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯥꯕꯨꯡꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯄꯥꯕꯨꯡ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯊꯥꯗꯣꯛꯑꯦ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯒꯤꯅꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯄꯥꯕꯨꯡꯗꯨꯗꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯎꯈꯤꯕꯗꯨ ꯅꯠꯇꯅ ꯑꯃꯨꯛꯇ ꯎꯖꯒꯦꯁꯦ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯊꯤꯔꯤꯕꯁꯤꯁꯨ ꯀꯨꯏꯔꯕꯅꯤ ꯀꯅꯥꯃꯠꯇ ꯌꯨꯝꯗ ꯈꯪꯍꯟꯗꯕꯤꯗ ꯂꯣꯟꯅ ꯊꯤꯔꯤꯕꯅꯤ ꯆꯠꯇꯅ ꯑꯗꯨꯕꯨ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦ ꯉꯁꯤ ꯑꯩꯒꯤ ꯄꯥꯕꯨꯡꯗꯨꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯑꯩꯒ ꯊꯦꯡꯅꯕ ꯐꯪꯗꯕꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯊꯥꯗꯣꯛꯑꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯍꯌꯦꯡ ꯁꯣꯏꯗꯅ ꯊꯦꯡꯅꯔꯅꯤ ꯍꯌꯦꯡ ꯑꯌꯨꯛꯇꯅꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯂꯥꯛꯄ ꯇꯥꯏꯃꯤꯡꯗꯣ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯣ ꯑꯗꯨ ꯇꯥꯏꯃꯤꯡꯗꯨꯗ ꯑꯗꯨꯝ ꯃꯥ ꯉꯥꯏꯖꯔꯝꯃꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯝꯃꯕꯅꯤ ꯍꯌꯦꯡ ꯃꯐꯝꯁꯤꯗ ꯊꯦꯡꯅꯁꯦꯅ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯁ ꯊꯥꯗꯣꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯗ ꯑꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯊꯤꯅꯒ ꯉꯥꯡꯊꯣꯛꯎꯔꯤꯅꯤꯉꯣ ꯑꯁ ꯑꯗꯨꯗ ꯍꯌꯦꯡ ꯊꯦꯡꯅꯔꯀꯥꯟꯗ ꯑꯗꯨ ꯆꯥꯝꯊꯣꯛꯇ꯭ꯔꯗꯤ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯗꯣꯔꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯌꯦꯡ ꯊꯦꯡꯅꯔꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦꯃꯤ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦꯅꯅꯦ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯗꯣꯔꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯁꯥꯔ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯏꯇꯥꯎ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯊꯥꯖꯗꯤꯌꯦ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯐꯝꯃꯨꯁꯦ ꯁꯥꯔꯒ ꯀꯧꯔꯛꯀꯅꯨꯀꯣ ꯇꯥꯕꯗ ꯍꯩꯅꯗꯦꯕ ꯐꯝꯁꯦ ꯀꯩ ꯂꯩꯔꯒꯦ ꯏꯇꯥꯎ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯁꯨ ꯌꯥꯕꯅꯦ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯔꯨꯔꯒꯦꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯦ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯌꯨꯝꯗ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯅꯪ ꯑꯣꯐꯤꯁ ꯆꯠꯈꯤꯅ ꯅꯣꯏ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯑꯣꯐꯤꯁ ꯊꯤꯔꯒ ꯂꯥꯛꯏꯁꯤꯅꯤ ꯐꯝꯁꯦ ꯏꯇꯥꯎ ꯊꯧꯕ ꯆꯥ ꯑꯅꯤ ꯈꯛꯇ ꯄꯨꯔꯛꯑꯣ ꯍꯦ ꯏꯇꯥꯎ ꯍꯣꯏꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯀꯥꯏꯗꯩ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯏꯇꯥꯎ ꯐꯝꯁꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯇꯤꯝꯒꯤ ꯄ꯭ꯂꯦ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯏꯇꯥꯎ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯉꯝꯗꯣꯏꯕ ꯑꯗꯨ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯕꯅꯦ ꯑꯗꯨ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯎꯅꯔꯒ ꯍꯥꯏꯔꯒꯦꯅ ꯌꯥꯕꯤꯗꯕ ꯌꯥꯔꯣꯏꯅ ꯉꯪꯉꯒꯦꯅ ꯂꯥꯛꯏꯅꯤ ꯏꯇꯥꯎ ꯑꯁ ꯑꯩꯅ ꯆꯤꯜꯂꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒꯤ ꯏꯇꯥꯎ ꯌꯥꯎꯗꯤ ꯌꯥꯎꯅꯤꯡꯉꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯌꯥꯔꯣꯏ ꯏꯇꯥꯎ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯂꯣꯏꯅ ꯍꯥꯏꯅꯔ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯇꯤꯝꯅ ꯁꯣꯏꯗꯅ ꯍꯟꯗꯛꯀꯤꯁꯤ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯏꯇꯥꯎꯅ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕ ꯑꯁꯥꯁꯤꯡꯁꯦ ꯑꯝꯇ ꯑꯣꯏꯔꯔꯣꯏ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯔꯗꯣꯏꯅꯤꯀꯣ ꯏꯇꯥꯎ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯥꯎꯕ ꯇꯥꯔꯦꯗꯅ ꯏꯇꯥꯎ ꯌꯥ ꯌꯥꯝ ꯍꯔꯥꯎꯏ ꯏꯇꯥꯎ